Manipurda laina laisat asigi positive oiba masing layang laba matungda phagalakpagi chang wangduna phagatpagi chang chada 59.65 yaurubasu jiribamdadi CRPF personnel ahum laisat asigi positive oiba thengnabaga loinana thoidokna aphaba phibam oidri Health Department ki phangba pawgi likhul amagi batungina jiribamgi ucha tholda leiba marphu taret chuba CRPF battalion gi personnel ahum laisat asigi positive oire haiba ngarang chathakiba rapid covid antigen test tawda khangmangam khre hairi CRPF ki atopa personnel amagidi singnaba leirebosu hojik phawbudi chapchana khangmangamdri haina pawgi likhul asina phongdorokpaga loinana ngarang imphal chathakiba covid ki tesu jiribamdagi lakhiba sample khara positive oikhi hairi Jiribamda CRPF personnel sing positive oirakpa dagi ucha tholda leiba CRPF ki personnel punamak test tawna naba thabak lokhatpa haukhre panba yabadi Jiribamda leiriba CRPF personnel sing leibak sigi tongan ba state sing dagi train da lakhiba sing screening tawda yawi hai Jiribam district ki laisat asina nabadagi rims da layang lamba police yauna mioi tarani thoi phabadagi ngarang disas tawraga pangai da leiba police training college ta home quarantine tawduna thamkhre hai Jiribam da hana positive oikiba ani layang badagi negative oiduna yumda laikhraba matungda Jiribam police ki ASI ama June kunchada positive oibadagi hojik phawbada Jiribam da police amadi BDF personnel sing yauna mioi humpurom hena positive oina thengnakhibani Assam ga tainana leiba Manipur ki Jiribam district ta oirakliba phibam asidagi Jiribam maktada rapid antigen test tawwa hokibani amadi ngarang Harinagar da covid care center ama hangdoknaba thorang torambani Hangdoriba COVID care center sembagi thabak kan chathari amadi semba loisindana hekta hangdokpa yadabana ngarangdi hangkhidre hainasu pawgi likhul asina phongdok aduna laisat asigi mari leinaba section thorang singdi akanba mawngda laukhali hairi Amarom da laisat asigi wangang loi amasung health care additional director Dr. Khoirom Sajikumar Mangang na thokpa serol amagi batungina Manipur da laisat asigi phagatpagi chang asi chada 59.65 yaure hairi Haukiba pung kunmari asida Jennings ta laisat asigi anobo positive case tara taret thengnaki masida nupa taret amadi nupi tara thengnaki haina serol aduna panbaga loinana positive oiraba sing adu Churachandpur district tagi ahum Imphal East tagi manga amasung Senapati district tagi mapanni hairi laisat asidagi phaduna haukiba pung kunmari asida mioi humdra mari discharge tawkhre haina serol aduna panbaga loinana pharaba sing adu community quarantine center maitram dagi tara Tamenglong dagi kunipal Senapati dagi taru urkhul dagi manga amasung Jennings ta kunithoi ni hairi Rims dagi thengna phangba pawmagi matungina laisat asigi anobo positive case kuntha thengnare amasung community quarantine center maitram da laisat asina nabadagi leiriba mioi kuntha su test tawda negative oire hairi Rims ta thengna kiba positive case kuntha adugi manungda Jiribam dagi hana lakhiba sample khara yauri haina pawgi likhul asina makha tarakli ngasi phawbada state asigi apunba positive case asi lising amaga chatruk yangkhai mapan yaure mari leinaba pawmana singjamai mayeng bam leikai gi positive oirakpadagi negative oiduna mayumda leiraba matungda positive oirakhiba mioi adugi imung manunggi mioi sing laisat asigi test tawbada negative oire haina rims tagi phangba pawgi likhul amana phongdorli positive oiramadagi layeng duna negative oiraba matungda amuk positive oibagi thawong asi South Korea da hana thokhiba leikhre haina pawgi likhul amana phongdokladuna asigumba makhalgi positive oiba asi false positive haina khangnei haiba wafam thamlaki asigumba case asida positive oiraklaba mioi aduna atopada laina sandokpa leite haina su pawgi likhul asina makha tarakli aduga atopa yamna ngakwa paw amana Indian singna latnariba Ram Nepali ni Nepal Prime Minister India ki Hindu lining chatpa mioi singa latnariba Ram asi Indian natte Nepali ni haina Nepal ki Prime Minister KP Sharma Oli na phongdokre Kathmandu da leiba mahaki yumda pangthokba cultural program amada wangang bada Prime Minister Oli na makha tana hai Hindu lining chatpa miyamna Ram gi pokna phamni haina thajanariba Ayodhya asi Nepal ki konung oiriba Kathmandu ga naknana leiba apikba khungang amani Haukraba puari gi wari sing asi Indiana tapna khudum chanchilaktuna matam gi matungina mangsilakhibani matam kya gi mamangdagi hauna leibak asi culture gi hiram kya da Indiana namthabiba kya marom thengnari India gi miyamna Ram gi pokna phamasi Uttar Pradesh ki konung Lucknow dagi kilometer chamaga kuntham nga rom chatlaga leiba Ayodhya khungangdani haina thajanari adubuta sengbadi Ayodhya asi Nepal gi Birgunj district ki manung chana leiba apikba khungang amani Prime Minister ki wafam asi India amadi Nepal leibak ani gi marakta handakta nauna ngamkhai gi matangda Uttarakhand Limpiadura amadi Kalapani gi mafam singda chaye na khara leirakhiba adugi matangda phongdoklakibani
ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯃꯦ ꯊꯥꯗ ꯅꯦꯄꯥꯜꯗ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯊꯧꯁꯤꯜ ꯁꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕ ꯂꯩꯔꯤꯕꯅꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯃꯍꯤꯛ ꯑꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯟ ꯑꯁꯤꯅ ꯆꯥꯏꯅꯤꯁ ꯑꯃꯗꯤ ꯏꯇꯥꯂꯤꯌꯟ ꯁ꯭ꯇ꯭ꯔꯦꯟꯁꯤꯡꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯈꯤꯕꯁꯨ ꯂꯩꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯍꯟꯗꯛꯇ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯅꯦꯄꯥꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗꯁꯨ ꯆꯌꯦꯠꯅꯕ ꯈꯔ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯒꯤ ꯐꯤꯔꯦꯞꯁꯨ ꯃꯔꯥꯟ ꯁꯤꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯔꯣꯏꯕꯗ ꯄꯥꯎꯕꯤꯔꯥꯏ ꯅ꯭ꯌꯨꯁ ꯔꯤꯗꯔꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ